ꯊꯣꯛꯀꯦ ꯇꯧꯕ ꯑꯁ ꯈꯥꯏꯕꯁꯨ ꯉꯝꯗꯦ ꯏꯆꯥ ꯅꯤꯄꯥ ꯑꯣꯏꯖꯔꯝꯃꯗꯤ ꯃꯥꯅ ꯑꯁꯥꯏꯅ ꯈꯥꯏꯔ ꯂꯣꯏꯔꯗꯕꯅꯦ ꯍꯥꯏꯕ ꯁꯣꯟꯖꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯏꯆꯥ ꯅꯤꯄꯥꯅ ꯐꯩꯅꯦ ꯀꯩꯁꯨꯝ ꯎꯕꯤꯕ ꯌꯥ ꯅꯠꯇꯦꯕꯁꯦ ꯃꯥꯅ ꯑꯁ ꯊꯥꯖꯜꯂꯒꯦꯗ ꯆꯥꯛꯀꯦꯅ ꯆꯥꯛꯑꯣꯏꯔ ꯑꯗꯨꯝ A few minutes later. ꯃꯃꯥ ꯀꯩꯗꯧꯔꯦꯃꯣ ꯑꯩꯒꯤꯅꯦ ꯅꯦꯜ ꯄꯣꯂꯤꯁꯀꯅꯦ ꯍꯝꯕ꯭ꯔ ꯂꯤꯞꯁꯇꯤꯛ ꯑꯝꯇ ꯂꯩꯕꯤꯌꯣ ꯀꯩꯅꯣ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯪ ꯂꯩꯒꯤꯗꯣ ꯂꯣꯏꯈ꯭ꯔꯕꯣ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯅꯧꯕ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕ ꯁꯤꯅꯅꯦ ꯏꯆꯥ ꯅꯤꯄꯥꯅ ꯐꯩꯌꯥꯁꯦ ꯁꯨꯝꯕꯁꯦ ꯀꯩꯝ ꯇꯤꯡꯗꯕ ꯅꯪꯅ ꯑꯃ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯂꯩꯗꯨꯕ ꯀꯩꯅꯣ ꯍꯥꯏꯅꯤꯗ ꯀꯩꯅꯣ ꯃꯥ ꯅꯪ ꯅꯆꯥ ꯅꯨꯄꯥꯇ ꯍꯥꯏ ꯍꯥꯏꯕ ꯑꯩꯕꯨ ꯀꯔꯤꯝ ꯊꯥꯅꯕꯤꯒꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦ ꯅꯨꯄꯤ ꯄꯣꯛꯄꯁꯦ ꯅꯨꯄꯥꯅ ꯐꯩ A few inches later. ꯀꯦꯖꯤꯍꯦ ꯉꯁꯤꯗꯤ ꯀꯣꯏꯔꯨꯒꯦ 이뱀아 그냥 너 파먹었지 짜이자가 끼를 너무 나이두고 ꯀꯣꯏꯕ ꯆꯠꯀꯦ ꯇꯧꯕ ꯑꯗꯨꯅ ꯈꯛꯇꯪ ꯀꯦꯔꯝꯕꯅꯦ ꯅꯪꯅ ꯀꯦꯕꯒ ꯅꯥꯟꯕꯒ ꯇꯧꯅ ꯁꯨꯝ ꯂꯩꯔꯣ ꯂꯩꯕꯗꯁꯨ ꯄꯩꯁꯥ ꯇꯤꯡꯕ ꯇꯧꯕꯁꯨ ꯃꯇꯝ ꯆꯪꯕ ꯀꯩꯅꯣ ꯏꯃꯥ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯈꯔ ꯀꯦ ꯇꯥꯕꯅꯤ ꯀꯩꯅꯣ ꯀꯦꯅ ꯍꯦꯟꯖꯜꯂꯦ ꯅꯪꯒꯤꯗꯣ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯈꯔ ꯀꯦꯕꯁꯤ ꯁꯤꯅꯅꯤ ꯅꯪ ꯏꯆꯥ ꯅꯤꯄꯥ ꯄꯥꯝꯃꯤ ꯍꯥꯏꯔꯤꯁꯦ ꯏꯃꯥ ꯏꯆꯥ ꯅꯨꯄꯥꯗ ꯍꯥꯏ ꯄꯦꯜꯂꯦ ꯑꯩ ꯄꯦꯜꯂꯦꯀꯣ ꯅꯨꯄꯤꯁꯤ ꯄꯥꯝꯗ꯭ꯔꯥ ꯈꯪꯗꯦ ꯏꯆꯥ ꯅꯨꯄꯥꯇ ꯍꯥꯏꯌꯦꯕ ꯅꯨꯄꯤ ꯌꯥꯝ ꯄꯥꯝꯗꯦꯕ ꯅꯨꯄꯥ ꯉꯥꯛꯇ ꯄꯥꯝꯃꯦꯕ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯨ ꯅꯨꯡꯁꯤꯕꯁꯨ ꯉꯝꯗꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯅꯨꯄꯥ ꯄꯥꯝꯃꯤ ꯍꯥꯏꯅ ꯀꯩꯗꯧꯕꯩ ꯄꯣꯛꯄꯤꯔꯛꯏꯕ ꯈꯪꯗꯦꯍꯦ 6.5 hours later. ꯏꯗ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯁ ꯀꯣꯀ ꯊꯥꯏꯔ ꯍꯤꯡꯉꯤꯕꯣ ꯀꯦꯕꯒꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯅꯨꯄꯥ ꯄꯥꯝꯃꯦꯌꯦ ꯅꯨꯄꯤ ꯄꯥꯝꯗꯦ ꯑꯩꯅ ꯈꯔ ꯀꯦꯕꯗꯅꯦ ꯍꯝꯕ ꯀꯦꯕꯩ ꯄꯣꯠ ꯂꯩꯕ ꯈꯣꯠꯄ ꯇꯧꯕꯗꯅꯦ ꯑꯁ ꯀꯣꯀ ꯊꯥꯏꯔ ꯍꯤꯡꯉꯤꯕꯣ ꯀꯦꯕꯩ ꯄꯣꯠꯀ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯀꯩꯒꯤꯅꯣ ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔ ꯍꯧꯖꯤꯛꯇ ꯃꯆꯥ ꯅꯤꯄꯥ ꯄꯥꯝꯃꯦꯕ ꯃꯥꯕꯨ ꯃꯥꯁꯦ ꯑꯩꯗꯤ ꯅꯨꯄꯤ ꯄꯥꯝꯗꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯥꯝꯃꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯍꯟꯕꯅꯦ ꯑꯩꯅ ꯄꯣꯛꯂꯝꯃꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯊꯕꯛ ꯀꯣꯝꯒꯗꯕꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯃꯥꯕꯨ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯆꯥꯅꯤꯄꯥꯗꯒꯤ ꯅꯨꯄꯤꯅ ꯐꯩ ꯈꯟꯅꯔꯒ ꯃꯥꯅ ꯅꯨꯄꯥ ꯄꯥꯝꯃꯤ ꯑꯉꯛꯄ ꯃꯃꯥꯅꯤ ꯅꯣꯏꯗꯨꯁꯨ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯀꯣꯀ ꯊꯥꯏ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯈꯪꯗꯦꯗ ꯑꯩꯁꯦ ꯅꯨꯄꯥ ꯑꯣꯏꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯑꯗꯨꯅ ꯐꯔꯅꯤ ꯅꯤꯄꯥ ꯑꯣꯟꯊꯣꯛꯑꯦ ꯑꯗꯨꯅ ꯐꯔꯅꯤ ꯍꯣꯏ A few minutes later. ꯏꯃꯥ ꯀꯥꯏ ꯆꯠꯂꯤꯕ ꯑꯩ ꯑꯗꯨꯝ ꯆꯠꯀꯅꯤꯗ ꯀꯩꯗꯧꯕꯅꯣ ꯍꯥꯏꯁꯦ ꯏꯆꯦ ꯆꯥꯡ ꯈꯔ ꯀꯩꯅꯣ ꯇꯧꯒꯗꯧꯕ ꯋꯥꯠꯂꯤ ꯅꯪ ꯆꯥꯛꯇꯣ ꯈꯔ ꯊꯣꯡꯉꯝꯃꯣ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯂꯩ ꯆꯠꯁꯤꯗꯅ ꯏꯕꯥꯅꯤ ꯄꯨꯟꯅ ꯀꯩꯅꯣ ꯊꯦꯡꯉꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯔꯦ ꯅꯪ ꯆꯥꯛꯇꯣ ꯈꯔ ꯊꯥꯡꯒꯠꯂꯝꯃꯣ ꯑꯗꯣ ꯅꯪ ꯆꯠꯂꯨꯔꯒꯦꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯉꯝꯃꯔꯣ ꯏꯊꯟꯗ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯁꯨ ꯁꯤꯅꯅꯦ ꯅꯪ ꯅꯤꯄꯥ ꯄꯥꯝꯃꯦ ꯅꯤꯄꯥꯗꯗꯤ ꯃꯊꯟꯇ ꯆꯠꯈꯤꯒꯗꯕꯅꯤ ꯅꯪ ꯆꯥꯛ ꯊꯣꯡꯉꯝꯃꯣ ꯏꯃꯥꯁꯤꯗꯤ ꯅꯨꯄꯥꯗ ꯍꯥꯏꯌꯦꯕ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯄꯤꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯃꯣꯏꯅ ꯅꯨꯄꯥ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤꯅꯅꯦ A few inches later. ꯑꯁ ꯏꯕꯦꯝꯃ ꯆꯥꯛ ꯂꯣꯏꯔꯕꯣ ꯋꯥꯕꯅ ꯂꯣꯏꯔꯦ ꯕꯦꯡꯛꯇꯕꯨ ꯀꯃꯥꯏ ꯇꯧꯔꯛꯑꯒꯦ ꯑꯗꯨꯗ ꯏꯁꯥꯒꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪ ꯂꯣꯏꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ ꯆꯥꯊꯣꯛꯑꯁꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯏꯆꯥ ꯅꯤꯄꯥ ꯑꯣꯏꯔꯗꯤ ꯉꯁꯤꯒꯤ ꯊꯕꯛꯁꯦ ꯃꯥꯅ ꯆꯠꯄꯤꯒꯗꯕꯅꯤ ꯏꯆꯦ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯆꯠꯄ ꯇꯥꯔꯦ ꯏꯃꯥꯁꯦ ꯁꯨꯝ ꯏꯆꯥ ꯅꯨꯄꯥꯇ ꯍꯥꯏꯌꯦꯕ ꯀꯩꯅꯣ ꯈꯪꯗꯦꯕꯣ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯒ ꯑꯝꯇꯅꯤ ꯍꯧꯖꯤꯛꯁꯤ ꯅꯨꯄꯤꯁꯤꯗꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯒ ꯑꯝꯇꯅꯤ ꯂꯣꯏ ꯍꯥꯏꯅꯔꯕꯅꯤ ꯑꯗꯣ ꯋꯥꯒꯤ ꯋꯥꯅꯤ ꯈꯪꯕ꯭ꯔꯥ ꯀꯩꯁꯨ ꯃꯥꯟꯅꯔꯛꯇꯦ ꯑꯩꯅ ꯈꯪꯉꯤꯅꯦ ꯑꯩꯅ ꯀꯩꯅꯣꯅꯦ ꯑꯗꯨꯏꯁꯨ ꯏꯃꯥ ꯅꯆꯥꯅꯨꯄꯤꯁꯨꯅꯦ ꯅꯨꯄꯥꯒ ꯑꯝꯇꯅꯤ ꯅꯨꯄꯥꯅ ꯀꯔꯤ ꯍꯦꯜꯂꯨꯔꯗꯅ ꯑꯩꯁꯨ ꯀꯔꯤ ꯇꯧꯗꯗꯅ ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯁꯤ ꯅꯪ ꯅꯤꯄꯥꯗꯨ ꯂꯩꯔꯝꯅꯤ ꯅꯤꯄꯥꯗꯨꯅ ꯁꯨꯗꯣꯏ ꯅꯠꯇ꯭ꯔꯕ ꯅꯪꯗꯤ ꯉꯁꯤ ꯅꯨꯄꯤꯅ ꯍꯥꯏꯅ ꯈꯤꯇꯪ ꯊꯣꯛꯄꯗ ꯃꯤꯅ ꯉꯥꯡꯅꯔꯅꯤ ꯃꯊꯟꯇ ꯊꯥꯏꯅ ꯅꯤꯄꯥꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥ ꯉꯥꯡꯕꯤꯗꯣꯔꯤꯒꯦ ꯑꯗꯨꯁꯨ ꯏꯃꯥ ꯑꯩꯁꯨ ꯍꯥꯏꯗꯤ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤꯅꯤ ꯂꯣꯏ ꯇꯧꯅꯔꯕꯅꯤ ꯅꯨꯄꯤꯅ ꯂꯣꯏ ꯇꯧꯔꯕꯅꯤ ꯅꯨꯄꯥꯒꯁꯦ ꯀꯔꯤꯝ ꯈꯟꯗ꯭ꯔꯕꯅꯤ ꯏꯃꯥ ꯍꯣꯏꯅ ꯈꯤꯇꯪ ꯋꯥꯈꯜꯗꯣ ꯄꯤꯛꯏ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥꯒ ꯑꯝꯇꯅꯦ ꯍꯥꯏꯅ ꯈꯜꯂꯗꯤ ꯑꯩꯈꯣꯏꯗꯤ ꯅꯤꯄꯥꯗꯣ ꯄꯥꯝꯃꯦ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏꯁꯦ ꯄꯤꯛꯄꯅꯤꯅꯅꯦꯀꯣ ꯑꯩꯈꯣꯏꯗꯤ ꯀꯅꯥꯅ ꯂꯩꯖꯗꯕꯅꯤꯅꯅꯦ ꯏꯆꯥ ꯅꯤꯄꯥꯗꯣ ꯄꯥꯝꯃꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯅꯤꯄꯥ ꯍꯥꯏꯔꯤꯁꯦ ꯈꯪꯉꯕꯣ ꯈꯪꯗꯦꯗ ꯏꯃꯥ ꯅꯨꯄꯤ ꯅꯪꯗꯣ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯅꯤꯄꯥꯗꯣ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤꯗ ꯃꯤ ꯂꯩꯖꯗꯕ ꯃꯤꯗꯗꯤꯅꯦ ꯅꯤꯄꯥ ꯑꯣꯏꯅ ꯄꯣꯛꯀꯗꯕ ꯑꯗꯨꯅ ꯃꯃꯥꯒꯤ ꯄꯥꯡꯒꯜ ꯈꯛꯇ ꯑꯣꯏꯗꯣꯏꯅꯦ ꯈꯪꯉꯕꯣ ꯈꯪꯗꯦꯗ ꯏꯃꯥ ꯃꯤ ꯑꯇꯩꯁꯨ ꯅꯨꯄꯤꯗ ꯄꯣꯛꯄ ꯃꯌꯥꯝ ꯌꯥꯎꯅꯩꯗꯣ ꯀꯅꯥꯝ ꯀꯔꯤꯝ ꯍꯥꯏꯅꯗꯦꯗꯣ ꯏꯃꯥꯁꯤꯅ ꯃꯔꯣꯟ ꯑꯃ
ꯑꯩꯁꯨ ꯅꯨꯄꯤꯒꯁꯦ ꯑꯝꯇ ꯑꯣꯏꯖꯅꯤꯡꯗꯦ ꯏꯃꯥ ꯍꯣꯏꯅ ꯉꯥꯡꯃꯟꯗꯅꯅꯦ ꯑꯩꯁꯦ ꯅꯨꯄꯥ ꯑꯣꯏꯅ ꯑꯣꯏꯅꯤꯡꯉꯕꯅꯤ ꯑꯁ ꯑꯉꯥꯡ ꯅꯪꯅ ꯆꯤꯟꯗꯣ ꯑꯝꯇ ꯀꯟꯒꯅꯨ ꯍꯦ ꯀꯣꯛꯀ ꯆꯤꯛꯏꯍꯦ ꯋꯥꯅ ꯂꯥꯛꯄꯁꯤꯗ ꯆꯥꯛꯇꯣ ꯄꯨꯊꯣꯔ ꯆꯥꯔꯁꯦ ꯊꯥꯒꯦ Day 2. ꯉꯁꯤꯗꯩꯗꯤ ꯑꯩ ꯅꯨꯄꯥ ꯁꯥꯔꯣꯏ ꯈꯪꯒꯅꯦꯕ ꯏꯃꯥꯅ ꯅꯨꯄꯥ ꯇꯥꯏꯃꯟꯗꯅ ꯑꯩ ꯉꯁꯤ ꯈꯪꯒꯅꯤ ꯑꯕ ꯏꯃꯣꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ 이모가 낚시 우지 까봐 딱 삐우네 이건다 가만히 까게 우지야 알아보는 까봐 해거든요 해거든 나 까우네 이게는 까로는 까로 이게는 가만히 까지 그러시 봐 여기 땀나 까오 이거 가만히 까지 너 시리야 야야야 곰달아 알아볼래 알아볼라 quên đi một con chứ nào nào có máy nó ca thì mình mua bạc chọc cái là cô à này không có chụp bao thu gài rồi máy ca ở đâu một con thôi đâu máy ca thì mà để hay tới đó xin hay tới đây mua bạc à tôi bôi thả nào rồi chứ cái nó thả nào rồi 나 알아보라 알았어 hꯧꯖꯤꯛꯀꯤꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯅꯪ ꯕꯣꯜ ꯂꯩꯕ꯭ꯔꯣ ꯕꯣꯜ ꯄꯨꯔꯛꯎ 그렇게 이제 이제 진짜 예쁘고 아이 까올게고 알아봐 아이 까올게 왜 놀래요 까로 알아요 까로 누빠에서 많이 사는 의견이 이제 누빠 원두래 hꯧꯖꯤꯛ khá tꯧꯔꯒ 까로 ꯑꯩꯁꯨ ꯍꯩꯔꯦ ꯌꯥꯔꯅꯤ ꯁꯤꯗꯤ ꯑꯩ ꯅꯨꯄꯥ ꯑꯣꯟꯕ ꯌꯥꯔꯅꯤ ꯍꯩꯔꯦ ꯁꯤꯗꯤ ꯑꯩꯁꯨ ꯅꯨꯄꯥ ꯑꯣꯟꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯌꯥꯔꯅꯤ ꯑꯩ ꯅꯨꯄꯥ ꯑꯣꯟꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯍꯧꯗꯣꯡꯁꯤ ꯅꯨꯄꯥ ꯑꯣꯏ ꯃꯥꯜꯂꯦꯅꯦ 6.5 hours later. ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯑꯩ ꯏꯆꯥ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯠꯂꯒ ꯃꯥ ꯍꯟꯗꯛ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯅꯨꯡꯇꯤꯒꯤ ꯆꯠꯇꯅ ꯀꯥꯏꯗꯕꯨ ꯆꯠꯂꯤꯕ ꯈꯪꯗꯦꯅꯦ ꯐꯣꯟ ꯇꯧꯕꯁꯨ ꯆꯠꯇꯦ ꯑꯦ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯅꯪ ꯉꯁꯥꯏꯅ ꯐꯣꯟꯁꯨ ꯆꯠꯇꯦ ꯀꯔꯤ ꯐꯤꯕꯝꯅꯣ ꯅꯪ ꯂꯥꯛꯏꯁꯤꯅ 이마 이 누빠 원저래 ꯑꯩꯈꯣꯏꯒꯤ ꯎꯒꯥꯕ ꯍꯩꯕ ꯅꯨꯄꯥ ꯇꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯥ ꯎꯒꯥꯕ ꯍꯩꯕ ꯆꯥꯛ ꯆꯀꯩ ꯃꯥꯜꯂꯣ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯕꯤꯠꯇꯣ ꯃꯌꯥꯗꯤꯔꯤꯗ ꯃꯌꯥꯒꯗ ꯆꯥꯗꯤ ꯀꯌꯥꯝ ꯌꯥꯝ ꯀꯥꯈ꯭ꯔꯤꯅꯣ ꯑꯁ 이마 까이 ꯆꯠꯂꯨꯒꯦ ꯅꯪ ꯉꯁꯥꯏꯗ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯨ ꯆꯪꯗꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ 이마 이 누빠 원저래